Matanggi sareng amuk taminasi. Punnamakna para Tambirasi. Leitung pak lekubak hu chele thambal mobile le yengna khre gari bike na sin khre cycle ikai khangde yensin na kentha oire leimana machine na sin khre thangol lawpham leitre lawmi na law khawba yenba khak leiba hauna deda lem na mafare lanten bihai pina sumjit sitna de nongmai gi matam ni tenjai hangmai khudong na kaidawruni samu tangi manipur da rice cooker gi matam ni chafu irang marak sida larik paaba sangdre dolan ngakta ngaire khangpok sang saisu painaba ahal leitre party mathau tade miyoido faraga loire party fana farabasu fattaba mahakpo amuk party honglaga farakadra ngausanaba angangbo amuk maming khak honglaga farakadra pele ore khare tat ki wahaisu thajararoi oidaba chirolasu ngauraroi isagi ithaudang utlasi chahi mangabu lising tara da yolaroi huran babu mapu ohellaroi manai bu mapu semlaroi miyam gi khanba luchingba miyam gi wa ngangbi dauba miyam gi thabak taubi dauba miyam gi sakthung matpiroidaba asengba luchingba khallasi wakat mifam phamdrabasu rally toina chatrabasu ban blockade tawdrabasu miyam gi afaba toubirakdaba asengba luchingba khallasi wakat mifam phamdrabasu rally toina chatrabasu ban blockade tawdrabasu miyam gi afaba toubirakdaba asengba luchingba khallasi asengba luchingba leitraba nota da namduna ikhoina makhoibu para tambirasi aikhoi mikap thoklasi imagi pirang taithoklasi ngahaki khanthadaba mikupna ngahaki nungaiba kharana tumgi punsi wahallagumsi tumgi punsi wahallagamsi punma puamukka naikai kunu